Manipur ki mafam kiyada tronglao ki thawdok ki mayok tu wakat mi pham kri Kuki Nupi ani ki matang na maril fudok khiba PM Modi bom kapsinduna angang ani harakpa matamdadi kadai de satkrabagi mega sandra April 8 ki nungalam daile tronglao bi awang lekai de Kuki theories na bom kapsilaktuna pikliba angang ani hatkiba mamasu onkiba amadi thawdu odu bu yaning da phungdok tuna khoisaw naraba miyam na CRPF kem na sanglubada CRPF na numai kap thorak padi gi miyoi ahum laikidaba amadi kaya ama sukhiba gi thawang bu yaning da phungdok tuna Manipur gi tungan mafam sing kongba singjamai basi khong kongba irong thongkhong singjamai parking moirang na singboda rally satuna amadi wakat mifam park sana phamkhri basikhong kongba irong development committee amadi basikhong kongba irong maira paibi ani na singduna basikhong kongba irong thongkhong da pangthokkiba wakat mifam ga mari leinana pik ki convener singa kham mega chandra na phongdokhibada kumza inglising ani ga kungo humdogi me ahumdigi horakhiba irang asiga mari leinana Kuki Nupi ani mafi thongdana pui haibigi matangda lebasigi prime minister Narendra Modi maringjal fudorakhi amadi maki tung induna Manipur lenga ki MLA sing phawbi yauna thawdo odu bu condemn tawduna rana phama yaunaki adubo tronglao bide Kuki narcotics na bom kapsinduna yumda tumliba angang ani hatkiba mama su onkiba amadi thawdo odu ga mari leinana agitation sanction kiba miyambu CRPF na numai kapada miyoi ahum sikhibagi tungan ba thawdok sing asigi matangdadi leiba asigi prime minister Narendra Modi kadaida sakhrabagi home minister Amit Shah kari tawribagi haina ohang hangladuna pen ba phungdokhi prime minister na leiba asigi angang singbu nungsibu oirabadi angang ani hatkiba sigi matangda senariba terrorist sing Pahalgam terror attack Khudong to operation sathaduna terrorist sing thupchin giba adugumna Manipur su satharamba yabani adubu ngasi phawbu usinatri masidaratana Amarnath yatra security na khurak hangdana ngaktuna lai khurumhanba ngamlaga Meetei gi horakpham oiriba kaubru amadi thangjingda kari gi Meetei na lai khurumba salanba ngamdribano India gi thausilasi Meetei bu namthana bo hona bigi thongni angang hatpada sena pasing Khudong dandi pigadabane haiba wapam sing phongdokhi amaramda mifam aduga mari leinana athokpam mani leima basikhong kongba irong maira paibigi president na phongdokhibada bom kapsinduna angang halaklaba phawba laingak na mathau mapung phana pangthokpagi mahut NIA da sinari hairaga laithokpasi PND haina phongdokhi nakalamaromda Southeast Asia Organization na Singjamai wangma khetri lekai singjamai thongkhong Imphal East ta pangdokhiba wakat mifam ga mari lena khetri mayum sunipala kopi maira paibi gi member amana phongdokhibada akampat relief camp da lebakthi ba thawdo ma da pikliba angang ama leikhidabagi nungaitaba phongdokpa loidringaida tronglawbi da bom kapsinduna angang ani hatkhiba madi mama su onkibagi thawdo asi khwaidigi tamthiba thawdoni madugi makha tarakpara khoisawnaraba miyamna CRPF camp da thomjilubada CRPF na nomai kap thorakwadigi misam ahum sikhiba madi misam kya amana sokhiba si khwaidigi lebakthibani Kuki theories na yumda bom kapsinduna angang halaklaba matam sida aikhoi bu ngakpi sinbigani haiduna leiriba central forcing na amuk onchilakpagi thawang yap ngamloi lenga na Khudong senaba singi mathakta military crackdown tawduna matik saba sirak pigidabani ngasi phamliba mifam sida akampat ki relief camp da leiriba thawai tharaba IDP kya saru yaribani makhoi bus lenga na athubada mayum da hanjin hanana phona gadabani haiba wapam phongdokhi Makha tarakpada All Kongba Road United Clubs Organization Akruko na sinduna Kongba thong wangmada pangthokiba wakat mifam amada club asina koliba tungan khul singdagi lakpa miyoi sakya na saru yakhi wakat mifam aduga mari leinana Akruko gi ko convener Seram Surjina phongdokhibada Kuki narcotics singna haugja thingthang kya da Meetei da landarak tuna misam kya hatkri madugi manungda handaki tronglao bida bom kapsilaktuna angang ani hatkiba mama su onkiba amadi thawdo adugi makha tarakpada penadraba miyamna CRPF kemna sangsilubada CRPF na nomai kap thorakpadigi miyoi ahum sikhibagi thawdo akruko na khwaidigi akanma mongda condemn tawi thawdo aduda senabasingi mathakta lenga na sabsaba thabak lakhorkadabani NIA da sinari haibaga laithokpadi yaroi home minister gi mathuk sabsana pangthokpiu haina su phongdokhi nakalamaromda KG Moirang Kanglai role kanba lupna sinduna Moirang multipurpose lairektagi Moirang police ki lampak phawba tronglawbi terror attack yaning da phungdoktuna khulaw kya lawraduna miyam gi khongchat pangtokre khongchara duda khudekpi tera khongsangbi thinungai ithing sendra amadi Moirang gi akoibata khundari ba miyoi sing kayana saru yakhi amaromda singjamai apun manupi lupna sinduna singjamai parking da tronglawbi thawdok yaning da phungdoktuna wakat mifam pangthokre
उखरुल डिस्ट्रिक्ट ड्रोन सिजनब थिंख्री मणिपुर सरकार उखरुल डिस्ट्रिक्ट ड्रोन सिजनबदा अथिंग थमख्री सिक्योरिटी की ओइना अरुण अथुप ओइना लेगदब मफम सिंग इफोंग फोंगलक मियाम दा असो अंगाम के थोलक याबगी सिंगनब लेबदगी अथिंग बस थमखिबनी भारत सरकार की मिनिस्ट्री ऑफ सिविल एविएशन की ड्रोन रूल 2021 की मखादा अथिंग बस थमलकनी अथॉरिटी की अयाब मंगजोंना लौब तौदना मखल अमतगी ड्रोन सिंग डिस्ट्रिक्ट असिदा सिजनबी यारोय मियामदा असो अंगाम थोक्तनबगी पनमदा सरकार ड्रोन पाइबगी अथिंग बस थमनी कनागुम्बना मरी लेनब अथॉरिटी की अयाब याउदना ड्रोन पाइरम तारबरी थवोंग अदु अथिंग फुगाइबनी हाइना लौगनी अदुगुम्बा ड्रोन सिंग फगटपा अमदी ड्रोन पाइरमनिब मियोइसिंग की मथक्ता क्रिमिनल गोयब केस सिंग लौकटपे है करीगुम्बा सरकार की अथिंग बसी की मयुक्ता कनागुम्बा ड्रोन सिजिनरमलबदी खुदक्ता ड्रोन अदु कापथबा नत्रगना फजिनबसु है अदुगुम्बा मियोइसिंग फाइन अमदी अतई दंडी फंगे ओय अथिंग बसी मखा ताब ऑर्डर अमा थोक्त्रिबा फावबा चटनगनी हाइरि ड्रोन लौबिगी ममागी माथार तुमलिबा अंगांग अनिबु बॉम्ब पोखायंदुना हाटखिबगी मयुक्ता नेशनल ह्यूमन राइट कमीशन द वकटरी थासिगी तरुक अमसुम तरिक के लोनब अहिंग नोंगे मतुंग पुंग अमग मिनिट मंगारोम तरकपदा ड्रोन लौबी अवांग लेकाइदा लेब ओइनाम मंगाल ngambagi imungda mapangal kallaba bom ama kapsilaktuna pokhai halaga mamagi mathara tumliba pikliba angang ani oinam tomthin sahi manga masumaki masanupi yaisna tha manga bu bom ase ana panduna punsi mangan khiba masum angang ani gi apokpi benita se kunthraga manga su bom ase ana panwadigi phibam luna soktuna hospital da laikat narakliba thaudo osigi mayukta national human right commission da wakat asi delhi gi INA gi GPO complex की मानव अधिकार भवन ब्लॉक सीधा लेबा कमीशन असिदा नान ओरिपो निंगथौ खोंगजम लेकाइदि की निंगथौ खोंगजम थानिल कोबा मियो मन पिटिशनर ओइदन वकत खिबने माकी वकत असि कमीशन फंगली अमसुम कमीशन की डायरी नंबर 7804 IN 2026 की मखादा लोखले हैवी की वफमसु कमीशन ना आइब सिरोल अमा पीदनो खंगलक हैरि पिटिशनर ना थौदो असि मतंगदा NHRC द वकलीबना थौदो असि मणिपुर थोगनबा अंगांग अमसुम नुपी की मयुक सथबा वायोलेंस नि थौदो असि द पिकलिबा अंगांग अनि की थवाय मंगन खिबा नतना मखोय अनि की अपोकपि ममा बुसु फिबम लुना सोनखि बॉम्ब पोखाय हलकपि की थौदो अदु लैखिद्रबा अंगांग अनि अमसुम मखोय अनि की अपोकपि ममाना फमुंग द तुमलिंगे थोखिबनि अंगांग अनि की अपोकपा ओइना मंगाल ngamba हाइरिबा मियेसि हौजि लेबासिगी यूनियन होम मिनिस्टर की मखादा पैरामिलिटरी फोर्स अम ओइना लैरिबा बॉर्डर सिक्योरिटी फोर्स BSF की हेड कांस्टेबल ने माकी इमुंग द पोखाय लखिबा बोम सिमाकी युंगी थौनाव फावर कपसिलखिबने इमुंग असिदा बॉम पोखाय बिगी मखोल ताबर युमथंगरिबा मसुम अनकपद लेबा मियोइसिंग थौदोक थोपम द सेंसिनरखि मासा मक्सु सोकलबा अंगांग अनिगी अपोकपि बेनिताना बॉम असिना पांदन सोकलबा पिकलिबा मसा अनिबो पोथोरलगा हॉस्पिटल पुखटपिनबा तेंग थाखी मनाक नक हॉस्पिटल पुखतुना लेकनखि मामा मसा मखोय अहुंगी मनुंगदा ओइनाम तोमथिन हॉस्पिटल लेकनबा ngamdana लेखिद्रबा मतुंगदा था मंगा खक्त ngairibi मसनुपिसु बोमसे ना पान मदगी कन ngamdana इम्फाल लेब रास मेडिसिटी हॉस्पिटल लेखिदि laying संगसिदा हुजिकसु अंगांग अनि की अपोकपि ममा लेकनरि थागदो ओसिबो मियामना यानिंगदब फुंगदोक्तुना तंपाकी डिस्ट्रिक्ट सिंगदा खोंजंग जंगसिलकपगा लोइना त्रोंगलाविगी मियामना थागदो ओसिगी मयुक्ता जॉइंट एक्शन कमिटी अमा सेमदुना थासिगी मापनदा चीफ मिनिस्टर वाई खेमसांदा मेमोरेंडम अमा पिसिनखि लैंगा की मैकैदिगिना मियाम हौरकपदिगी मतम कक्तबा कर्फ्यू थमजिनबा हौरखिबगा लोइना इंटरनेट मोबाइल डाटा सर्विसिंग थिंगजिलखि पिटिशनरना ngarang wakat asi कमीशन द फाइल तौब मतम फावबद लेखिद्रबा अंगांग अनि की हक्सांग सिंग पोस्टमार्टम एग्जामिनेशन तौखिद्रि मरम सिंग सिना कमीशन की मैकेदिगी हाई कोर्ट ऑफ मणिपुर की सिटिंग जज अमन लुसिंगबा इंडिपेंडेंट जुडिशियल इंक्वायरी अमा सथदुना खुदक्ता थौदोसी मतौ क्रमना थोखिबनो हाबिगी मतंगदा इन्वेस्टिगेशन सथानबियु पुलिस ना लोगी मतुंगिना FIR केस में रजिस्टर तौहनबियु लेखिद्रबा अंगांग अनि की हक्सांग सिंगबु सुप्रीम कोर्ट ऑफ इंडिया ना पीवा डायरेक्शन अमसुम लोगी मतुंगिना अथुबा मतमदा पोस्टमार्टम एग्जामिनेशन पांथोहनबियु थौदोसी की इन्वेस्टिगेशन अथुबा मतमदा पांथोकपगा लोइना पंथदना मरा लेबा मियोइसिंग की मतक्ता सेराक पिहनबियु थौदोसी सेनबा मियोइसिंग की मसक खंगनबियु हाइबगा लोइना मणिपुर की खुदोंग थिबा थौदोकसिंग मयोग नरकपा याबा मिसमसिंगबु ngaksenbigi thabak lakothanbiyu amasung nupi amasung angang ki mathakta asiguma thaudoksing makhatana satharaktana ba Manipur amasung India lengakna lokatpham tokpa thabaksing lokotnaba direction pibiyu haibisni wakar asi kamisana
ngarangmak phangle haibigi ayiba sirol petitioner pirakre makhatana National Human Rights Commission gi maikaidigi mari leinaba state amasum union lenga ki authorities sing kari karamba direction sing pirakadagi habadu yengkiba tari amaromna thawdok thokiba numit asidagi hauradun state asigi tampaki district sing oiriba Imphal East, Imphal West, Thobal, Bisnupur amasung Kaksing district ki tuan mafam sing na miyam na mayra pai bising CSO sing amasum hairoi sing na thawdo asubu yaning da fongdok tuna makal makhagi wakat khongjang human sense mairagi rally amadi sara henbagi khongjang sing phawu sangsinarakhibagi manungsana ngarangsu Imphal West ki Langthabal Mantri thong ahanbi mayra paibi na miyam kusamnaduna yaningdaba fongdokpi wakat khongjang sangsinkri ngarangthil pungamaga makhai ki hauraduna mayra paibi lup asina sinduna wakat khongjang sangsinki khongjang da saruk yakhiba singna pikliba angang anigi punsibu mongan kiba makhoi anigi apokpi mamabuna aruba piyamna suon kiduna laikat nariba thawdok singbu akan mamongna yaningdaba fongdokpa loinana asiguma thawdok singa si amu hana thuandana ba lainga ki maikei digi lokhatpam tokpa section thawrang sing lokhatlo hakiba loinana isa singi damak mama khoi lairi haina fongdokre Police ka muknakhre tear gas kapkhre tronglawbigi thawdokpu yaningdaba fongdoktuna ngarang numidang pung 10 mkha helakpada wangjing amadi hairoklomdigi thawbalgi DC office complex tamna lakhiba masing yamlaba miyamgi rally de saruk yakhiba singbo police na tankaiduna sathandana ba honarakpada nakal anigi marak sauna muknakhre miyam adu lakshindana ba police na honarakpada ngamlaktabadigi tear gas shell na singba kapki ngarang numidang pung 13 minute kul tarak pa phawbadadi thawdo osida nakal anigi miyoising asu apan yaubagi official oiba report phamungam khide ITLF ki lusing basing saruk yadana ba khankhre Manipur government community ahungi civil society organization sing oiba mifam ama district administration na pangthokna ba silliba sida ITLF ki lusing basing saruk yadana ba Kokijau council la khankhre KZC Kokijau council gi general secretary Thangjamangna ITLF Indigenous Tribal Leaders Forum gi Chairman Secretary the address tawtuna thakiba siro lamana state da mausagi punsida hanjilangna ba Manipur government na Meetei-kuki zomas naga fruki civil society organization gi miyut singi oiba mifam ama pangthokna ba honari adumaina ma Meitei amasung kuki zo frup ani gi marak thokliba kangluki irang asigi matangda sabsabe agreement natragana settlement ama puraktri hari Kangloki irang asigi hauju oiriba tanfam asida wari sanabada saruk yaba haibisi ground reality gi mamita daba peace amasum resolution ama purakna ba khongthang oigani maramaduna Kokijau civil society organization singna haiba mifam asida saruk yadana ba sirol asida KZC na section warol thamri Panmayabadi Manipur government ki chief minister Yumnam Khemsan singana Mars kunga mathoida KZC gi chairman hais thangletna lusingba team amaga Guwahati da ahanboina unaraga wari sanakhiba laikhrabani Liangmai naga Meitei na hairi Kuki militant sing khulai pairaga phone na satpa yaroi Liangmai amasu Meitei sing khundari pa mafam sing da Kuki militant sing khulai pairaga phone na satok sing tawpa madi nomai kapsin bana sing ba thawong sing sathadana ba notice amana section wapam thamkhre Namdilong village authority ki chairman Jinwangbau abon mayamasum Mantriban Development Committee ki secretary NG Jiban Meitei ani na khuyek piraga thadorak pat chirol amana hai Kangla Tongbi area da khundari ba liangmai naga amasu Meitei singna matam sangnadagi mapam asida ing tappa thamna ba honaduna lakliba sibu aswon bani haina lawbudi langani masina maram oiraga liangmai naga amasu Meitei singna khundari ba mapam singda khulai paiba Kuki militant singna satok sin tawba amadi makhal amategi activity natragana misa marakta nomai kapsin bana singba thawong sing makhatana sathadana ba aroiba section warol thamli misam khundaba mapam singda Violence ki thawdok sing thuandana ba kyarak ana appeal tawduna laklaba su misam na khundaba mafam singda violence ki thawdok adumak sa tharaktuna miyamda aki tujung powali thasi ki mapanda Kuki militants na nomai kapsilak ki thawdokta yum ani haidorak pa nomai maru na panbadagi ama na toki asiguma thawdok sida misam gi punsi mang tarabadi section warol asibu thawsadri ba sing adugi responsible oigani hairi State amasum central government na hauji oiriba phiba masibu kupni yengsin biduna kanana yalhomino aduga kanana refugee no haibadu mayek singna khandok biduna state asidi ingtaba purana bogana biu masiga loindana misa miyam ngak senabagi sapsaba thabak pekhat biu hari hauki basai khara sida Kuki ga mari lenaba thawdok singi manungda inglising ani ga kungu humdui gi me humda Kuki miyam na Kangla Tongbi area da attack sa tharaki tha adugi kunga treta Kangla Tongbi bazar Bot punga mahena Kuki militants na nomai around kya kapsilaktuna misa miyam mi payan ki
English Aniga Kunga Taruki Mars Taragomdoida, Makan Road Amasum, National Highway da, no may round Kia Capsilak to me pipe Poganki, Ta Sugi Mapanda, Kangla Tong Vidaliba, Mandir Hindi Higher Secondary School Laiba, Ahanba Manipur, Rifles the no may round Kia Capsinduna, Etex Ataki, Asiguma Taudo Ocean, Mapamasida Kundari, Misa Miam the Mi Pipe Musum Aki to Zumbo Poliusi, Makatana talked about government Makedi Sapsaba, Kong Tang Lokat Piomadi, notice a simiam interest Yang like a Tokpani Hadi. Litan ki BSF Zawan Siba Taudoki case Lokatuna Tizali, Kap Narakpada BSF Nasukap ki Tungdagi Pan Kivani, Okul district Litan area the BSF personal Sikibagi BSF na Wakalakpadigi police na case Lokatuna Tizin Bakre, Nakananigi Kap Narakpada BSF na Handuna Kap Kimadi Tunglom digi Lak Pamaru na Panbada, Metun Sikibani have a wapam BSF na Tamnakre. April Tara the Litan police station ki manung sanba Mongkot Sepura no may kam na the BSF personnel amasikibaga mari lena BSF na Litan police the wakalakibaga loinana Litan police na FIR lokatun thizin bakre Mongkot Sepura thoki thaudo duda sama go humdra suba battalion BSF ki A company ki constable Mithun Mandala Sima Sakang the Basuna Kablak Panomaina Panbadigi like Kidabani Haina FIR do the Palheri. Taudo do April Gitang Taragi Numidan Waram Pung Mariga Mininifu Masum Pung Mariga Mininifu Magi Marakta Litan Police Station Digi Saurakna kilometer 1.5 Rom Kanung Subta Salaga Lava Mongkot Sipu the Toki Venezuela. Sip Minister na Kang Pokpi Power Gasat Luba Matung the Kotu Gitaupu Busing Pam Tadopi Sirol Pisinkri. Sip Minister Yumnam Kemsan Singana Irai Numit Impalgi Nesne Hawe Tuda, Kang Pokpi District Power Gasenapari District Headquarters at Luba Matung, Kotu Gitaupu Busing Paktan Pam Tadok Nakredi. English Singaniga Kungo Humdogi Me Humdigi Horakiba Sahi Ohumlom Paraglava, Iranga Siki Manunda, Hanboina, Sip Minister Yumnam Kemsan Singana, Nesne Hawe Tuda, Kang Pokpi District Power Gasenapari District Headquarters at Naga CSO sing na mahak putaram opagi thoram da saruk yarubani. Se Minister Yumnam Kemsan singan Senapati diki Impal tam na halakpigi lambida Independence MLA how collect Kipgen gi Kangpokpi district ki hengbung dalebe yum diki sang dan wari sanakibani. Maraksida ngarang kotu Committee on Tribal Unity ki tuan ba wing singi thaupu bakara si Sadar Hills Sips Association amasung Kuki NP da makogi pam thadokpi sirol sing pisin gibani. Se Minister Kang Pokpi Power Gasatpada Kotu gi marakta yaning da yauri have the ulakli. Press na pamo paun hai Kotu Committee on Tribal Unity ki Department of Media Relief Medical Defense amasung Women Wing gi thaupu sing yauna resignation pisin ki office bearer sing pisin ki resignation aduna English ngani ga kun go homdoi gi me thari gi hoduna ka thokpa ga loina puna thabak tawminarapagi damakta thakatpa phongtokhi ba khoi gi sirol adu gi matungina nan Manipur gi minister na regional boundary lansin duna satkiba duna isagilam amadi miyamgi interest ngakpak ngamdabani haina lawga loinana English ngani ga kunga manga gi meda lawkiba point ni pan yawba public declaration adu ngakna satpa ngamdri haiduna makhogi resignation adu pisin khibani hari